ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯡꯂꯦꯟꯅ ꯊꯥꯔꯤ, ꯊꯥꯔꯣ, ꯁꯦ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ, ꯃꯍꯥꯎ ꯑꯝꯇ ꯇꯪꯉꯨꯁꯦ, ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ꯫ ꯊꯥꯔꯤꯛꯅ ꯀꯗꯥꯏ ꯀꯗꯥꯏ ꯌꯦꯡꯒꯦ, ꯌꯥꯔꯦ ꯍꯥꯎꯔꯦ, ꯆꯞ ꯆꯥꯔꯦ ꯁꯤꯗꯤ, ꯁꯥꯊꯤꯅ ꯍꯥꯎꯔꯦꯍꯦ꯫ ꯊꯥꯔꯣꯅ ꯀꯗꯥꯏꯅꯣ ꯑꯩꯁꯨ ꯃꯍꯥꯎ ꯇꯪꯒꯦ ꯄꯤꯔꯛꯑꯣ꯫ ꯊꯥꯔꯤꯛꯅ ꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯊꯥꯔꯣꯅ ꯍꯣꯏꯅꯦꯍꯦ, ꯌꯥꯝ ꯍꯥꯎꯏꯅꯦ ꯁꯤꯗꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯤꯗꯤꯕ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯇꯥ ꯂꯥꯡꯂꯦꯟꯅꯤꯗꯅ꯫ ꯑꯗꯣ ꯃꯌꯥꯝ, ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯇꯥ ꯊꯣꯡꯕ ꯍꯣꯏꯒꯤ ꯍꯩꯅꯧꯗꯣ ꯑꯗꯨ ꯍꯦꯛꯎꯁꯦ꯫ ꯂꯥꯡꯂꯦꯟꯅ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯄꯤꯂꯝꯈꯤꯅꯤꯗ, ꯆꯥꯕꯕꯨ ꯌꯥꯔꯗ꯭ꯔꯣ? ꯊꯥꯔꯤꯛꯅ ꯃꯆꯥ ꯃꯆꯥꯗꯨꯅ ꯍꯦꯟꯅ ꯊꯨꯝꯒ ꯅꯝꯃꯒ ꯆꯥꯕ ꯍꯥꯎꯔꯤꯅꯦ ꯏꯕꯦꯝꯃ, ꯑꯁ ꯑꯩꯗꯤ ꯇꯤꯟ ꯇꯨꯝ ꯆꯨꯡꯉꯤꯗ꯫ ꯊꯥꯔꯣꯅ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯍꯥꯎꯅꯤ, ꯑꯗꯨ ꯂꯥꯛꯑꯣ ꯁꯤꯡꯖꯨꯁꯦ ꯕ꯭ꯔꯞ ꯆꯥꯊꯣꯛꯑꯁꯦ, ꯑꯗꯨꯒ ꯍꯦꯛꯇ ꯍꯦꯛꯎꯔꯁꯤ꯫ ꯂꯥꯡꯂꯦꯟꯅ ꯑꯁ ꯑꯩꯗꯤ ꯃꯗꯨꯒꯤ ꯇꯥ ꯊꯣꯡꯕꯗꯣ ꯍꯩꯅꯗꯦꯀꯣ, ꯇꯜꯂꯤꯍꯦ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯆꯪꯕꯗꯣ꯫ ꯊꯥꯔꯣꯅ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ, ꯃꯥ ꯎꯗꯅꯕꯅꯤ ꯍꯦꯛꯇꯣꯔꯤꯁꯤ꯫ ꯂꯥꯡꯂꯦꯟꯅ ꯑꯗꯣ ꯎꯔꯒꯅ ꯀꯝꯗꯧꯕ? ꯊꯥꯔꯤꯛꯅ ꯎꯔꯒꯅ ꯍꯩꯅꯧ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯀꯩꯅꯣ ꯃꯥꯒꯤꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯕꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯂꯥꯛꯑꯣ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯦꯕ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ꯫ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯡꯕꯒꯤ ꯏꯪꯈꯣꯜꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯩꯅꯧ ꯍꯦꯛꯄ ꯂꯣꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯍꯩ ꯇꯞꯅ ꯂꯥꯛꯎꯀꯣ, ꯇꯞꯅ꯫ ꯂꯥꯡꯂꯦꯟꯅ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯣꯏꯕ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯅꯥ ꯌꯥꯝ ꯁꯤꯡꯕꯅꯦꯕ꯫ ꯊꯥꯔꯣꯅ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯑꯃꯨꯛ ꯇꯥꯈꯤꯕ ꯇꯥꯔꯦ, ꯁꯤꯒꯤ ꯃꯁꯥꯁꯦ ꯂꯥꯝꯊꯔꯨꯁꯦ, ꯑꯗꯨꯗꯩꯗꯣ ꯑꯗꯨꯗꯣ꯫ ꯊꯥꯔꯤꯛꯅ ꯌꯥꯔꯦ ꯍꯦꯛꯑꯒꯦ, ꯂꯥꯝꯕ ꯐꯪꯉꯦ, ꯑꯁ ꯃꯊꯛꯇ ꯆꯧ ꯄꯥꯜꯂꯤꯍꯦ, ꯑꯩ ꯀꯥꯔꯒ ꯍꯦꯛꯂꯛꯎꯔꯥ? ꯂꯥꯡꯂꯦꯟꯅ ꯑꯁ ꯇꯟꯗ꯭ꯔꯦ, ꯍꯣꯔꯦꯟ ꯇꯥ ꯊꯣꯡꯕꯗꯨ ꯊꯣꯛꯂꯒ ꯑꯃꯨꯛ ꯆꯦꯟꯕ ꯅꯪꯍꯧꯖꯔꯣꯏꯀꯣ꯫ ꯌꯥꯅꯤ ꯀꯥꯈꯠꯂꯨ, ꯇꯥ ꯊꯣꯡꯕꯗꯣ ꯂꯥꯛꯄꯨꯔꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ, ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯔꯛꯄ ꯅꯪꯅꯤ, ꯀꯥꯈꯠꯂꯨꯁꯦ꯫ ꯊꯥꯔꯤꯛꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯥꯔꯒꯦꯀꯣ, ꯅꯈꯣꯏ ꯃꯈꯥꯗ ꯑꯣ ꯑꯩ ꯂꯪꯊꯔꯛꯀꯦ, ꯃꯊꯛꯇ ꯑꯆꯧꯕ ꯌꯥꯝ ꯄꯥꯜꯂꯦꯕ, ꯁꯤ ꯑꯩ ꯏꯟꯈꯠꯂꯨꯁꯦ ꯑꯝꯇ꯫ ꯊꯥꯔꯣꯅ ꯌꯥꯔꯕ, ꯇꯞꯅ ꯀꯥꯎꯀꯣ, ꯇꯞꯅ, ꯑꯃꯨꯛ ꯇꯥꯔꯛꯇꯅꯕ, ꯂꯩꯁꯥꯕꯤ ꯈ꯭ꯋꯥꯡꯇꯦꯛꯄꯤ ꯑꯣꯏꯅ ꯑꯣꯟꯗꯅ ꯇꯣꯛꯀꯅꯤꯀꯣ, ꯍꯩꯅꯧ ꯍꯦꯛꯄ꯭ꯔꯥ ꯍꯥꯏꯕꯀꯣ꯫ ꯍꯩꯗꯤ ꯑꯗꯨꯒꯨꯝꯕ ꯉꯥꯡꯒꯅꯨ, ꯐꯠꯇꯦ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯇꯨ ꯅꯀꯣꯛ ꯃꯊꯛꯇ ꯂꯩꯔꯦ ꯑꯆꯧꯕ ꯑꯃ, ꯑꯗꯨꯗꯣ꯫ ꯊꯥꯔꯤꯛꯅ ꯑꯣꯍꯣ ꯁꯤꯔꯣ, ꯁꯤ ꯂꯪꯊꯔꯒꯦ ꯎꯀꯣ꯫ ꯊꯥꯔꯣꯅ ꯑꯥꯗꯁꯨ ꯂꯩꯔꯦ, ꯇꯨ ꯊꯥꯔꯤꯛ, ꯇꯨ ꯑꯥꯗꯁꯨ ꯑꯆꯧꯕ ꯑꯃ ꯂꯩꯔꯦꯕ, ꯅꯪꯅ ꯄꯥꯏꯔꯤꯗꯨꯗꯤ ꯇꯤꯟ ꯆꯪꯕ ꯃꯥꯜꯂꯦ, ꯇꯨ ꯑꯁꯤꯗ ꯑꯩꯒꯤ ꯈꯨꯟꯗꯣꯃꯤ ꯃꯄꯥꯁꯦ ꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯨ, ꯇꯨ ꯐꯖꯕ ꯑꯃ ꯂꯩꯔꯦꯕ꯫ ꯀꯗꯥꯏꯅꯣ, ꯁꯤꯔꯣ, ꯀꯔꯝꯕꯅꯣ? ꯑꯧ ꯃꯥꯅꯤ, ꯑꯗꯨ ꯍꯦꯛꯂꯛꯑꯣꯕ꯫ ꯍꯩꯅꯧ ꯍꯦꯛꯂꯤꯅꯤ ꯇꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯨꯝꯂꯥꯡꯅꯤ꯫ ꯃꯅꯥ ꯁꯤꯡꯖꯈ꯭ꯔꯕ ꯊꯣꯡꯕꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯡꯕꯗꯨ ꯃꯪꯒꯣꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯅꯨꯡꯁꯤꯗ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯃꯁꯤꯗꯤ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯔꯒꯦ꯫ ꯊꯣꯝꯕ ꯇꯞꯅ ꯃꯥꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯔꯦ ꯊꯥꯔꯤꯛꯅ ꯍꯩꯅꯧ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯩꯅꯧ ꯍꯦꯛꯇꯨꯅ ꯂꯩꯔꯒ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯥꯔꯣꯅ ꯃꯈꯥꯗ ꯍꯩꯅꯧ ꯈꯨꯟꯖꯤꯜꯂꯤꯕꯗꯣ꯫ ꯍꯩ ꯀꯅꯥꯅꯣ ꯍꯥ? ꯅꯈꯣꯏ ꯑꯍꯨꯝ ꯑꯣꯏꯔꯦ, ꯂꯩꯔꯝꯒꯅꯤ ꯅꯈꯣꯏ ꯑꯍꯨꯝꯁꯦ, ꯃꯤꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯁꯤ ꯆꯪꯗꯨꯅ ꯀꯨꯁꯤ ꯇꯧꯕ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯂꯩꯁꯥꯕꯤ, ꯅꯣꯏ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯅꯈꯣꯏ꯫ ꯊꯣꯝꯕ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯐꯨꯒꯗꯧꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯥꯔꯤꯛꯁꯨ ꯎꯊꯛꯇꯒꯤ ꯀꯨꯝꯊꯕ ꯅꯪꯍꯧꯗ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒ ꯊꯥꯔꯣꯒꯁꯨ ꯏꯪꯉꯧ ꯀꯔꯣꯝꯗ ꯆꯦꯟꯁꯤꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯩꯃ ꯆꯩꯒ ꯄꯥꯏꯈ꯭ꯔꯦ, ꯊꯥꯔꯤꯛ ꯂꯥꯛꯑꯣꯍꯦ, ꯑꯩ ꯆꯦꯜꯂꯝꯃꯒꯦꯀꯣ꯫ ꯊꯥꯔꯣꯅ ꯍꯩꯃ ꯂꯥꯡꯂꯦꯟ ꯀꯗꯥꯏꯗ ꯅꯪꯅ ꯆꯦꯜꯂꯤꯕꯗꯨꯕꯣ, ꯍꯩꯃ ꯑꯩꯈꯨꯍꯣ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯊꯥꯔꯤꯛꯅ ꯍꯩꯃ ꯆꯦꯟꯈ꯭ꯔꯦ ꯃꯈꯣꯏꯅꯤꯁꯦ, ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯦꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯡꯂꯦꯟꯅ ꯑꯁ ꯃꯁꯤꯒꯤ ꯈꯣꯡꯕꯥꯜ ꯑꯁꯦ ꯍꯦꯛꯇ ꯀꯥꯜꯂꯒꯦꯗ, ꯀꯝꯗꯧꯋꯦ ꯀꯥꯜꯂꯦꯗꯅꯁꯦ, ꯏꯁꯥ ꯍꯤꯡꯅꯕ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ, ꯀꯥꯟꯅꯗꯦ꯫ ꯍꯩꯃ ꯈꯣꯡꯕꯥꯜꯁꯦ ꯀꯥꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯍꯩꯃ ꯂꯥꯡꯂꯦꯟ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯁ ꯑꯩꯁꯨ ꯂꯥꯛꯀꯦꯕ, ꯑꯁ ꯊꯥꯔꯤꯛꯅ ꯀꯝꯗꯧꯍꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ, ꯑꯁ ꯃꯥꯅ ꯊꯣꯛꯄ ꯃꯔꯥꯏ ꯇꯧꯖꯔꯁꯤꯅꯤꯗ, ꯑꯩꯁꯨ ꯍꯦꯛꯇ ꯈꯣꯡꯕꯥꯜꯁꯦ ꯀꯥꯜꯂꯒ ꯆꯦꯟꯈ꯭ꯔꯒꯦ,
ꯃꯁꯤꯒꯤ ꯃꯤꯐꯠꯇ ꯃꯥꯟꯕꯁꯤꯒꯤ ꯃꯈꯨꯠꯇ ꯆꯩ ꯆꯥꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨ ꯆꯦꯟꯈ꯭ꯔꯅꯦ ꯃꯁꯦ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯅꯈꯣꯏꯅꯤ ꯍꯩ ꯎꯊꯛꯇ ꯂꯩꯕꯤꯌꯨ ꯅꯪ ꯌꯥꯝ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯎ ꯑꯩꯒ ꯋꯥ ꯆꯞ ꯉꯥꯡꯅꯁꯤ ꯂꯥꯛꯑꯣ ꯑꯁ ꯀꯩꯅꯣ ꯇꯜꯂꯤ ꯀꯩꯁꯨ ꯑꯩ ꯀꯨꯝꯃꯛꯑꯣꯏ ꯀꯨꯝꯃꯛꯑꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯁꯤ ꯅꯪ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯨꯝꯃꯨ ꯍꯥꯏꯔꯤꯉꯩꯁꯤꯗ ꯀꯨꯝꯃꯛꯇ꯭ꯔꯗꯤ ꯑꯍꯤꯡꯗ ꯎꯊꯛꯇꯨꯗ ꯂꯦꯛꯄ ꯇꯥꯕꯅꯤ ꯑꯁ ꯍꯣꯏ ꯀꯨꯝꯃꯛꯀꯦꯕ ꯑꯗꯣ ꯑꯩ ꯀꯨꯝꯃꯣ ꯍꯥꯏꯔꯗꯤ ꯅꯈꯨꯠꯇꯒꯤ ꯆꯩꯗꯣ ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯪꯊꯣꯛꯀꯣ ꯑꯗꯨꯒ ꯑꯩ ꯀꯨꯝꯃꯛꯀꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯂꯪꯊꯣꯛꯇꯣꯏꯕ ꯃꯁꯤꯅꯅꯤꯅꯦ ꯅꯪꯕꯨ ꯊꯧꯒꯜ ꯇꯧꯒꯗꯧꯒꯤ ꯉꯥꯏꯔꯤꯕꯁꯦ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯃꯈꯥꯗ ꯂꯥꯎ ꯑꯩꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯑꯁ ꯑꯣ ꯇꯥꯗ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯆꯩꯗꯨꯅ ꯀꯟꯒꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯅꯨꯄꯥ ꯑꯗꯨꯝ ꯍꯩꯅꯧ ꯃꯊꯛꯇꯨꯗ ꯀꯥꯔꯤꯕ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯩꯅ ꯀꯧꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯃꯁꯤꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯆꯨꯞꯄ ꯃꯊꯛꯇꯨꯗ ꯑꯗꯨꯃꯛ ꯂꯦꯛꯄ ꯇꯥꯕꯅꯤꯗ ꯑꯁ ꯃꯁꯤꯒꯤ ꯀꯛꯆꯦꯡ ꯃꯥꯟꯕꯁꯦ ꯄꯦꯕꯥ ꯌꯥꯝ ꯉꯥꯡꯉꯛꯇꯗꯁꯨ ꯇꯧꯏ ꯍꯣ ꯀꯨꯝꯃꯛꯀꯦ ꯑꯗꯣ ꯆꯩ ꯂꯥꯡꯒꯗꯤ ꯌꯥꯎꯅꯔꯣꯏꯁꯤꯀꯣ ꯑꯗꯨꯝ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤꯀꯣ ꯌꯥꯝ ꯂꯦꯝꯅ ꯂꯥꯎꯅꯤ ꯂꯥꯛꯇ ꯂꯥꯎꯅꯤ ꯊꯥꯔꯤꯛ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯂꯛꯂꯝꯃꯤ ꯑꯩ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯍꯩꯅꯧꯁꯤꯡ ꯑꯁꯦ ꯃꯁꯤꯡꯁꯨ ꯐꯥꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯇꯠꯂꯤꯕꯁꯦ ꯑꯗꯨꯕꯨꯔ ꯇꯥꯗ ꯆꯥꯒꯦ ꯇꯧꯕꯅꯤ ꯍꯦꯛꯑꯒ ꯑꯁꯤꯕꯨ ꯈꯪꯗ ꯃꯥꯜꯂꯤ ꯀꯩꯅꯣ ꯑꯁꯤꯕꯨ ꯍꯪꯉꯤ ꯃꯁꯤꯡ ꯐꯥꯗ꯭ꯔꯤꯕ ꯍꯩꯅꯧꯁꯤ ꯆꯥꯔꯒ ꯅꯈꯣꯏ ꯅꯥꯒꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯃꯨꯜꯂꯕ ꯀꯥꯟꯗ ꯍꯥꯏꯔꯒ ꯇꯥꯗ ꯃꯥꯃ ꯈꯨꯔꯥ ꯃꯁꯤꯃꯗ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯐꯨꯔꯥ ꯅꯂꯥꯗ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯍꯦꯛꯇ ꯍꯦꯛꯑꯦꯕ ꯍꯣ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯄꯤꯛꯂꯤꯉꯩꯁꯤꯗ ꯆꯥꯕꯁꯤꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯈꯪꯗꯤ ꯍꯪꯉꯗꯅ ꯍꯣ ꯇꯥꯗꯁꯨ ꯑꯃꯨꯛꯇ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯈꯪꯅꯤ ꯀꯌꯥꯝ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯈꯨꯝꯅꯁꯨ ꯇꯧꯏ ꯅꯁꯥꯅ ꯍꯨꯔꯥꯜꯂꯨꯔꯒ ꯂꯥꯜꯂꯦ ꯍꯥꯏꯒꯦꯗꯤ ꯂꯩꯇꯗꯅ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯅꯃꯥ ꯅꯄꯥꯒ ꯑꯝꯇ ꯋꯥꯔꯛꯇ꯭ꯔꯕ ꯅꯃꯥ ꯅꯄꯥꯅꯒ ꯋꯥꯔꯛꯇ꯭ꯔꯕ ꯅꯣꯏꯁꯦ ꯍꯦꯔ ꯇꯥꯗ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯃꯥ ꯏꯄꯥ ꯄꯜꯂꯒ ꯉꯥꯡꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨꯐꯥꯎ ꯈꯪꯗꯕ ꯍꯩꯅꯧ ꯈꯔ ꯍꯦꯛꯎꯕꯒꯤꯗꯃꯛ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯀꯁꯨ ꯄꯟꯗꯅꯒ ꯉꯥꯡꯉꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯂꯝꯆꯠꯇꯨꯅꯅꯤꯅꯦ ꯌꯦꯡꯉꯣ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯁꯤꯡ ꯊꯤꯗꯅ ꯊꯝꯂꯤꯕ ꯍꯩꯅꯧꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯍꯦꯛꯇꯠꯂꯦ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯒꯁꯨ ꯑꯣꯟꯈꯠꯇꯅꯒꯁꯨ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤ ꯍꯣ ꯇꯥꯗꯅ ꯑꯁꯨꯛ ꯌꯥꯝ ꯂꯤꯛꯄꯤꯔꯤꯁꯤꯕꯨ ꯇꯥꯗꯕ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯕꯨ ꯅꯆꯥꯅꯁꯨ ꯂꯩꯗꯅ ꯆꯥꯕꯤꯅꯤꯁꯨ ꯅꯠꯇꯦ ꯀꯩ ꯀꯥꯟꯗꯒꯦ ꯑꯗꯨ ꯌꯥꯝ ꯂꯤꯛꯁꯤꯜꯂꯤꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯉꯁꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯗꯨꯗ ꯍꯥꯏꯔꯨꯒꯦ ꯚꯥꯏ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯊꯣꯡꯕ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯁꯥꯗꯅ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯁꯣꯏꯔꯦ ꯇꯥꯗ ꯑꯩ ꯂꯥꯟꯖꯔꯦ ꯌꯨꯝꯗꯗꯤ ꯌꯧꯍꯟꯕꯤꯔꯛꯀꯅꯨ ꯑꯩ ꯍꯩꯅꯧꯁꯤꯡꯗꯣ ꯁꯤꯡꯉꯨ ꯍꯥꯏꯔꯁꯨ ꯁꯤꯡꯖꯔꯒꯦ ꯍꯦꯛꯄ ꯂꯣꯏꯈ꯭ꯔꯕ ꯍꯩꯅꯧꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯅ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯃꯨꯛ ꯄꯥꯜꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯕ ꯅꯪꯕꯨ ꯑꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯗꯣꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛꯎꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯏꯃꯥꯟꯅꯕꯁꯤꯡꯗ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤ ꯍꯥꯏꯕꯅꯤ ꯁꯣꯏꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯂꯧꯔꯒ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯃꯗꯨꯒꯤ ꯈꯨꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯁꯨꯝ ꯇꯧꯔꯣ ꯑꯩꯒꯤ ꯍꯩꯅꯧꯁꯤꯡꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯊꯥꯔꯤꯛ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯗꯨꯅ ꯀꯔꯤ ꯁꯦꯜ ꯑꯣꯏꯅ ꯄꯤꯌꯣ ꯁꯦꯜ ꯑꯣꯏꯅ ꯑꯗꯨ ꯄꯥꯝꯗ꯭ꯔꯒꯅ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯗ ꯍꯥꯏꯕꯁꯦ खल्लु खल अनीसिगी मनुंगदा अपामं खल अस कइनो अइना तौदुइसिबो तादा नंगिसे हेंदि हेनमलिको असिबु हाउनाब्रबा अइबाउसिबु कराइदगी सेलनोबा अस पीलबनि खल्लु खल हयेंगी नुमिता सेलदो पुरगा अइगी नक्ता लाकदब ngasiगदी यारे हल करिगुंबा लाक्त्रबा अइना नंगी इमादा हाइदोकपा यारेको चलो चलो असी हाइरमलगा थोंबा इमुंगदा संखिरमी थारिक मथा साना तुमिना मथंता मको होतुना मयुमदा सत्खिरमी अस करिनो अइना हुजिक तौदोरिसिबो कदाइदगी सेलनो बाइबो नुगाइनी मखोय अनिदुदी हैनौदो सोइना सारमनिबा अइगिगा अमतेका अमदना अइना सोमदा इतना वाबा ताहौरे हाइबा सिदि कमदौनी इमादगी खरा थेमगा हाइरुदबा याद्रे नत्रबदी हैनौ हुरालु हाइबा हेक खंगपदा अइ हिंगोइदोरिबनी तासौमगी सक्तानी इनमनेना ngakra manbido aduna hekta laklakadoribani kanadi imada phi malegi haina haisinaraga lawdradi yarai phare hekta hairugi thokpo marai lakjarani asi haidun tharik mayum dhalak lami numidangi sak toknaraba matungni
इमुंग अदुगी मियोई अदु मागी कादा संगनखिरमि थारिक वाखल खनमंदना चाका साफम खंगदबा हाइबदो ओइरबनि थारिक ममागी मनाक्ता संगलक्लमि इमा हो इमा तुमबो इमा हाय तुमद्रिने आइडिया नते कैदौरगे नंगबो लाव लाव करी हाइनिंग्लिबनो नंगबो इमा ए कैनोमता हाइगेबा हाइमा करीनोने नंगना तौरिबदुबो कोक हायु कैदौरगे नंगना हाइनिंग्लिबदो अदुबुरो इमा लांगलेना फी मसाइबा अदुदो यामना फजै अदुदो आइगी सुमता लहोगी तौबनी अदो इमा सेल खिता पियो हाइमा अदुगी ओइरा एंगोंददी सेलदी अमत्तबो लेइतेन्या नंग तासौदा हंगुदना ननामदसु लेरमगनी अस आई ताले हंगबा इनमदा खरा हंगबियो इमाना हाइमा अदु हंगबो कैदौवेगिने इमा हंगी हाय बुंगो इबुंग असौबा नंगु तारिब्रने हे इमागी नाक्तौता लाउन्या इमा करी हाइगे असौबना संगलकपदा ममोंग मेमथोइसु संगलकलमि हाय नंग नसनुपिसिया पीएमता लेनिंगी हारिनि नंगो सेलगा लेब्रो इमागी सेल लेट्रेन्या नंगी लेरिबदी खरा पिबियुने थंबागी वादो ताबदा असौबना खुमद्रिङैदा मेमथोइनि हेक्ता खुमलै कदाइदगी सेलोदा सेलगमता लेइति नसाइता मिगी सेंदोइ म्याम हुनखिबदा ngairida ओ फरे दु लेट्रबदी लेट्रेदना अइना लेइबा कांदा हेक पीबा हाइदु बेमा थारे नंगी फीदो लेरुरन इमा मथंग ओइना लेबिरगे मेमथोइना ओ इमागिसे अखोइना तौद्र हाइबगी वरौरि बाइदुरो अखोइबु सुक्तौ मौ तौद्रब नते इबीमगी फीफनेक्सिबु नते चयो खुदिंग हेक लेइ हाइबा कैदुना दोइनो मदुना औन पोतुंसिलिबा काइदुनिन्या mayum paning mana khap ek lawaduna थारिक तपना इनमा आइबु पीपने कयम यामना लेरगे नों फादो इनमोइदा हाइबसिदा याम पिनिंगद्रबदी यारिनमा आइ अमुक हना लौररोय हे बिमा कैनो नंग nganglibdo हा कनादम फरसु फत्रबसु मसे नंगी नमन को वा ngangbada थाक्सी खासी हाइबदो खंगना वा ngang angang को याम लमहेन मेमथोइना इमाइ पि माइ पि उबिरदना मोइतासो नसनु पि अफाउबिसे असिनते माना आइगी सिंथक्ता हन्ना खुमलिबसे यारे मेमथोय तो नंगी वादो स्वाइदा को लेपो यारे इबुंग असौबा संगो वारम नखोई कादा संगनारो इमा एखोइबु फत्तबा थानबा इमाना सिंबिगनु वागी वासुम nangbiu namongse mathanda माना ngamwasu खरा ताबि फैयेबा मेमथोय तक्सिनरे ओ इमा ओ पापा नसाबु असिगुम युमसे थाजबिसिबु कैगिनो नसा लेनिंजे हाइबु मिउइना थादबि इमुंसिदा आइ लेजनिंजे अगागा मन फाउ आइबु बुसि थोइदुना गांबा आइगा मरोय लेइबा अस याइबा मेमथोय अंगांग नंगांबबु नंसु खरा खंदोकपा तमु कैदोरगे कैgi खंदोकपा सिबोइबु मिगी ममांगदा मु सुमाइना ngango हाइनबि हाइबसे हाइनबिनि आइबु चोपयद्रा हाइबा बेमा मौआ थारिक ngangbada karisu akaiba leikhidrabra haina khal nang sunya wa ngangbada hinjinganu imasi loina khangli tari ko khangli tari bangakta थारिक इनमा इनमदा कैसु अकाइबा तौखिदब्रा हाइना खली कैगी काइदबा हा नंग नेगी सिंथक खुमलिबसे ngasi da hatbra हा होइदासो हाय बेमा ननमदा लाल हाय यामद्र लाल हाय हेरा सौबा कैदु नंग nganglibdo ai ma lei habisi khamdra nang nasa nupida kaisu khandana nangni nupi sinthi bisina khara kapsen lausinaraga nangna nupi wa lauribani haidana pokminna bana san thauba nungsiba ngamjabani ni ha kariino dei mangi wa tasidi taso aina kari lantrage taso ai pi matang leibiyo hairubase ai siamna lalabra taso masalamana mabungamada masibu haipam thoktabrani taso memthoina he स्वाइदा नखोना वागा ते थासनर कदुको येनिंगदे लेसाबि तौंगा बिसिदि मी दोंगा सेल तानगिदि हाइदे अदुगा पि तौबैसु सेल ममाइसे इकाइदु खंगदि आइ होदि तादम सिजखरन थंबाल साउना इबुंग असौबा नखोय आइ का सिदगी यामतुना थोक्रो चलो नसनसि मथंत आइना नंग पाबा मसक उबा फंगद्रबसु खना लुना थमलिबि मासे नंगनसु लुना तौकम थोपनिको नंगी इम खांगी महाक्से इसा तो मीने करिगी थबक सुदुना सिल तालुनी हा नखोय असुक यामना लेरिबसिदि
ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯀꯨꯕꯤꯔ ꯅꯠꯆꯗꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜꯁꯦ ꯂꯥꯏꯅ ꯃꯊꯛꯇꯒꯤ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯛꯄ ꯅꯠꯇꯤꯌꯦ ꯋꯥꯅꯁꯨ ꯅꯣꯡꯗꯨꯅ ꯇꯥꯟꯖꯔꯤꯕ ꯃꯁꯤꯗ ꯃꯤꯔꯦꯝ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯒꯦꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯅꯤꯒꯦ ꯊꯝꯕꯥꯜ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗꯣ ꯁꯤꯟꯗꯨꯅ ꯑꯆꯧꯕ ꯏꯃꯥ ꯇꯥꯏ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯑꯩ ꯇꯥꯏ ꯅꯈꯣꯏ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯃꯣꯏ ꯇꯥꯆꯧ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯦꯝꯊꯣꯏꯅ ꯑꯆꯧꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯆꯥꯎꯔꯛꯂ ꯃꯇꯝꯗ ꯃꯃꯥꯕꯨ ꯆꯥꯒꯤ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯊꯃꯣꯏ ꯀꯥꯏꯅꯐꯝꯅꯤꯗꯣ ꯊꯝꯕꯥꯜ ꯇꯞꯅ 이베마 다리에 세 이사디 까리수 칼로르누 세 이마는 셀레라가 아마 꼭 내톡르그 로이에 가이노 이사시 소 아두 이사롭냐 뚱아이나 뚱무르소 호이마 이마수 파스나 뚱모이마 호이호 오 아이 이사세 마붕기 미누시 하이바두마 마셋 아마 보고 방제다고 오 파티다고 마웅낭세 낭가마나 마신 마나오 내게 누시는 바부 투가이 할라보고 오 ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯊꯥꯔꯤꯛ ꯐꯃꯨꯡꯗ ꯍꯤꯞꯅ ꯑꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯔꯝꯃꯅꯤ ꯑꯩꯅ ꯂꯝ ꯍꯦꯜꯂꯨꯗꯅ ꯁꯦꯜꯒꯤ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯈꯟꯅ ꯊꯥꯔꯤꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛ ꯃꯊꯥ ꯁꯥꯅ ꯃꯇꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯊꯥꯔꯣ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯗꯧꯔꯤꯁꯦ ꯂꯥꯡꯂꯦꯟ ꯑꯁ ꯊꯥꯔꯤꯛ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩꯒꯤ ꯐꯤ ꯑꯀꯛꯄ ꯑꯔꯣꯏꯕ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯊꯥꯗꯣꯛꯂꯨꯔꯁꯤ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯄꯤꯈ꯭ꯔꯁꯤ ꯅꯪ ꯈꯛꯇꯒꯤ ꯅꯔꯥꯜ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯔꯤꯕꯅꯤ ꯊꯥꯔꯣꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯈ꯭ꯔꯁꯤ ꯑꯗꯨ ꯊꯥꯔꯤꯛ ꯅꯈꯣꯏ ꯅꯝꯕꯗꯣ ꯌꯥꯝ ꯐꯠꯇꯦ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯗꯨꯕꯣ ꯃꯥꯕꯨ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯕ ꯅꯈꯣꯏ ꯇꯥꯆꯧꯁꯨ ꯃꯥꯅ ꯄꯨꯡꯆꯣꯏꯗ ꯆꯨꯝꯃꯤ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯅꯤ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯏꯅꯝꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯊꯥꯔꯣꯅ ꯍꯣꯏ ꯑꯗꯨꯅꯤ ꯄꯨꯔꯥ ꯑꯣꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯇꯥ ꯊꯣꯡꯕ ꯍꯥꯏꯕ ꯃꯗꯨꯒꯤ ꯀꯛꯆꯦꯡ ꯃꯥꯟꯕ ꯆꯥꯎ ꯍꯦꯟꯗꯕꯗꯣ ꯃꯗꯨꯃꯁꯨꯅꯤ ꯃꯥꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯆꯥꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦꯕ ꯃꯥꯒꯤ ꯍꯩꯅꯧꯁꯤꯡꯗꯣ ꯃꯥ ꯃꯊꯟꯇ ꯆꯥꯕꯗꯨꯁꯨ ꯂꯣꯏꯕ ꯉꯝꯂꯔꯣꯏꯗꯕꯗ ꯊꯥꯔꯤꯛꯅ ꯑꯗꯨꯅꯤ ꯃꯔꯝ ꯆꯠꯇꯨꯅꯅꯤ ꯆꯥꯎꯕ ꯍꯦꯟꯗꯅ ꯀꯛꯆꯦꯡ ꯃꯥꯜꯂꯒ ꯂꯩꯔꯤꯗꯣ ꯂꯥꯡꯂꯦꯟꯅ ꯌꯥꯔꯦꯍꯦ ꯅꯕꯥꯅꯤꯁꯤꯃ ꯃꯤ ꯅꯣꯛꯅꯕꯗꯤ ꯍꯩꯈ꯭ꯔꯕ ꯂꯥꯛꯇꯨꯝ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯐꯤꯁꯦ ꯊꯥꯗꯣꯛꯂꯨꯔꯒ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯀꯛꯆꯦꯡ ꯃꯥꯟꯕꯗꯨꯗ ꯄꯤꯔꯨꯔꯁꯤ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯊꯥꯔꯤꯛ ꯍꯣꯏꯗ ꯆꯠ ꯂꯩꯔꯝꯗꯅꯕ ꯑꯩꯈꯣꯏꯅꯤ ꯀꯥꯎꯕ ꯀꯥꯎꯏ ꯑꯃꯨꯛ ꯆꯠ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯃꯗꯨꯒꯤ ꯃꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯤ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯊꯣꯡꯕꯗ ꯄꯤꯔꯝꯃꯤ ꯊꯥꯔꯤꯛꯅ ꯇꯥꯗꯥ ꯁꯦ ꯇꯥꯗꯒꯤ ꯁꯦꯜꯗꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯅ ꯇꯧꯔꯝꯂꯤꯕꯅꯤꯅꯦ ꯂꯥꯡꯂꯦꯟ ꯏꯁ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯊꯥꯔꯣꯅ ꯇꯥꯗ ꯅꯪ ꯑꯃ ꯂꯦꯛꯃꯟꯗꯅ ꯅꯆꯥꯗꯣ ꯄꯤꯛꯁꯛ ꯄꯤꯛꯂꯤꯗꯣ ꯈꯔ ꯅꯕꯨꯛꯆꯦꯜꯗꯣ ꯆꯥꯎꯕ ꯇꯕꯨ ꯈꯪꯉꯕ꯭ꯔꯥ ꯅꯆꯥꯅꯁꯨ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯊꯟꯗ ꯂꯩꯕꯕꯨ ꯃꯤꯉꯣꯟꯗꯒꯁꯨ ꯄꯤꯖꯅꯤꯡꯗ꯭ꯔꯤ ꯅꯨꯡꯁꯤꯔꯣꯏ ꯀꯅꯥꯝꯇ ꯅꯨꯡꯁꯤꯔꯣꯏ ꯊꯥꯔꯤꯛꯅ ꯑꯗꯨꯅꯅꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ ꯂꯩꯔꯤꯁꯦ ꯍꯦ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯨ ꯃꯆꯥꯁꯤꯡꯁꯦ ꯂꯩꯔꯝꯃꯣ ꯅꯈꯣꯏꯅ ꯃꯥꯃ ꯇꯥꯗ ꯁꯤꯃ ꯆꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯂꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯂꯣꯏꯅ ꯍꯦꯛꯂꯝꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯑꯩꯅ ꯋꯥꯔꯛꯂꯤꯕꯅꯤ ꯈꯪꯂꯦꯗꯅ ꯊꯥꯔꯤꯛꯅ ꯏꯁ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯋꯥꯔꯛꯏꯅꯤ ꯀꯥꯏꯅ ꯍꯣ ꯃꯤꯒꯤ ꯏꯃꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗꯤꯌꯦ ꯇꯥꯗꯒꯤ ꯁꯤꯗꯅꯤ ꯇꯧꯔꯤꯕ ꯅꯈꯣꯏꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯀꯅꯥꯒꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯗꯨꯅ ꯌꯦꯡꯗꯅ ꯍꯨꯔꯥꯟꯕ ꯆꯪꯕꯗꯣ ꯑꯗꯨ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯥꯛꯇꯅ ꯇꯧꯔꯤꯕꯅꯤ ꯁꯥꯎꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯣ ꯁꯥꯎ ꯊꯥꯔꯣꯅ ꯑꯁ ꯃꯁꯤꯒꯤ ꯍꯜꯁꯦ ꯄꯨꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯆꯠꯂꯔꯨꯁꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯁꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯊꯥꯔꯤꯛꯅ ꯁꯦꯜꯒꯁꯨ ꯂꯧꯗꯅ ꯇꯧꯔꯤ ꯑꯃꯨꯛ ꯂꯣꯏ ꯈꯦꯠꯇꯅꯕ ꯂꯥꯡꯂꯦꯟ ꯑꯁ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯣꯡꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯟꯗꯦꯅꯦ ꯃꯈꯣꯏꯁꯦ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯡ ꯑꯣꯏꯔꯛꯄꯁꯤꯗꯤ ꯁꯦꯜꯒꯁꯨ ꯐꯪꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣ ꯅꯨꯡꯉꯥꯏꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯃꯔꯣꯏ ꯈꯜꯂꯗꯨꯅ
ꯁꯥꯎꯅꯤꯡ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯑꯅꯥꯕꯒꯤ ꯑꯅꯥꯕ ꯉꯥꯛꯇ ꯉꯥꯏꯔꯗꯨꯅ ꯃꯁꯥꯗꯨ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯤꯛꯇꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯔꯥꯎꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯍꯧꯖꯤꯛꯇꯤ ꯅꯥꯔꯛꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯉꯥꯛꯇ ꯇꯥꯔꯛꯂꯅꯤꯅꯦ꯫ ꯃꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤꯗꯨꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯃꯃꯥ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯀꯣꯏꯆꯠ ꯂꯩꯊꯣꯛꯄ ꯉꯝꯃꯦꯕ꯫ ꯃꯁꯤꯗ ꯑꯩꯅꯅꯦ ꯌꯨꯝꯁꯦ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯦ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯣꯏꯕ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯑꯩꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯏꯃꯤ? ꯃꯊꯣꯡ ꯆꯥꯗꯕꯤ ꯃꯧꯁꯤꯗꯤ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯑꯣꯏꯕ꯫ ꯅꯥꯏ ꯈꯪꯗꯦ ꯅꯥꯗꯦ ꯈꯪꯗꯦ ꯍꯦꯅ ꯍꯦꯗꯅ ꯂꯩꯔꯗꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯇꯥꯖꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ꯫ ꯃꯈꯣꯏ ꯇꯥꯁꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥꯕꯤꯔꯕ꯭ꯔꯣ? ꯂꯥꯛꯑꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯈꯣꯏꯅ ꯃꯥꯁꯦ ꯃꯁꯥ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯇꯨ ꯑꯥꯗ ꯅꯥꯍꯦꯗꯅ ꯂꯩꯔꯦ꯫ ꯅꯆꯟꯅꯨꯄꯤ ꯇꯧ ꯉꯝꯕꯤꯗꯨꯁꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯤꯌꯦ꯫ ꯃꯁꯛ ꯎꯒꯦ ꯐꯪꯗꯦ꯫ ꯉꯁꯥꯏꯗꯒꯤꯅꯤ ꯅꯣꯡ ꯄꯨꯡ ꯉꯥꯟꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯌꯨꯝꯗ ꯑꯍꯜ ꯑꯃ ꯅꯥꯔꯤ ꯈꯣꯠꯂꯤꯒꯁꯦ ꯀꯔꯤꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯩꯃꯥ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯒꯦꯅꯦ? ꯏꯃꯥ ꯑꯁ ꯀꯔꯤꯅꯣ? ꯀꯩꯗꯧꯕꯩ ꯆꯪꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯆꯪꯗꯣꯏꯅꯣꯕ? ꯅꯥꯍꯦꯔꯤꯁꯦ ꯌꯥꯝ ꯄꯛꯆꯩ꯫ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯔꯁꯅꯨ ꯀꯩꯅꯣ? ꯅꯆꯟꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯣ ꯃꯥꯅ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯖꯅꯤ꯫ ꯑꯁ ꯅꯪꯁꯨꯕ ꯃꯤ ꯏꯃꯥꯁꯤ ꯅꯥꯔꯒ ꯑꯩꯈꯣꯏ ꯂꯩꯅ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕꯗꯤ ꯐꯠꯇꯦꯗꯅ꯫ ꯑꯩꯅ ꯍꯥꯏꯕ ꯏꯟꯖꯧꯀꯣ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯆꯖꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯣ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯁꯅꯥ ꯁꯥꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯃꯥꯁꯤ ꯅꯝꯅꯝꯕꯤꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒ ꯆꯪꯗꯅ ꯁꯦꯕꯥꯒꯁꯨ ꯇꯧꯅꯤꯡꯉꯤ ꯁꯥꯔꯤ꯫ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯅꯪ ꯍꯜꯂꯛꯀꯦ꯫ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯅꯪ ꯁꯤꯃ ꯍꯣꯏꯁꯦ ꯂꯥꯛꯑꯣꯁꯦ ꯑꯩ ꯂꯣꯏꯔꯕ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯑꯆꯧꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯟꯕꯤ ꯃꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯑꯩꯅ ꯍꯛꯆꯥꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯃꯠꯇ ꯌꯦꯡꯂꯝꯗꯅ ꯆꯠꯄ ꯉꯝꯃꯦꯕ꯫ ꯑꯩꯕꯨ ꯍꯧꯒꯠꯂꯁꯤꯔꯅꯦ? ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯏꯁꯣꯔꯗ ꯀꯔꯤꯅꯣ ꯈꯔ ꯀꯠꯇꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯂꯦꯟꯕꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯦ ꯍꯥꯏꯗꯅ ꯋꯥꯔꯧꯈꯤꯒꯅꯤ꯫ ꯑꯩꯕꯨ ꯍꯧꯒꯠꯄꯕꯨ ꯉꯝꯈꯤꯒꯗ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯣꯏꯗ ꯇꯞꯅ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯂꯣꯏꯔꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯔꯨꯖꯊꯣꯛꯀꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯀꯣꯟꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ꯫ ꯅꯠꯇꯦ ꯏꯁꯤꯡꯁꯤꯕꯨ ꯈꯔ ꯁꯣꯛꯀꯠꯂꯒ ꯊꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯃꯤ? ꯃꯁꯤꯗꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯊꯣꯡꯒ꯭ꯔꯥꯗ ꯑꯣꯏꯅ ꯏꯔꯨꯖꯔꯨꯔꯒꯦ꯫ ꯍꯦ ꯏꯁꯣꯔ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ꯫ ꯊꯝꯕꯥꯜ ꯁꯣꯜꯂꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯁꯥꯔꯤꯕ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯧꯔꯗꯨꯅ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯝꯕꯥꯜ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯃꯟꯈꯤꯕꯅ ꯏꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯆꯤꯡꯈꯠꯄꯤꯗꯕꯗꯒꯤ ꯊꯝꯕꯥꯜ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯆꯠꯊꯣꯛꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯍꯩ ꯍꯟꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯇꯥꯆꯧ ꯏꯁꯥꯁꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯀꯣ꯫ ꯆꯥꯛꯀꯗꯣ ꯃꯣꯏ ꯇꯥꯆꯧ ꯊꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯆꯟꯅꯨꯄꯤꯗꯣ ꯃꯥ ꯊꯣꯡꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯔꯣ꯫ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯏꯃꯥꯗꯨꯕꯨ ꯍꯥꯏꯐꯦꯠꯇ ꯌꯦꯡꯉꯝꯃꯨꯗꯅ ꯅꯪꯕꯨ꯫ ꯍꯣꯏ ꯑꯩꯁꯤ ꯋꯥꯔꯦ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯊꯥꯔꯤꯛ ꯃꯈꯣꯏꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕ꯭ꯔꯥ? ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯕꯅꯣꯕ? ꯅꯠꯇꯦ ꯅꯪꯕꯨ ꯂꯝꯖꯥ ꯁꯥꯔꯥꯔ ꯍꯥꯏꯕꯅꯤ꯫ ꯇꯥꯆꯧ ꯑꯩ ꯏꯅꯦ ꯊꯣꯏꯅ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯅꯩꯌꯦ꯫ ꯑꯗ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯌꯥꯎꯔꯨꯕꯅꯤ꯫ ꯇꯨ ꯏꯟꯁꯥꯡꯁꯤꯡꯁꯦ ꯄꯤꯔꯛꯏꯅꯦ ꯁꯤꯁꯦ꯫ ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯕ? ꯆꯠꯂꯣꯃꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯌꯦꯡꯁꯨ ꯆꯠꯂꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯗꯨꯒꯅꯦ ꯅꯅꯝꯃꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯈꯔ ꯆꯥꯛꯇꯣ ꯊꯣꯡꯉꯨꯀꯣ꯫ ꯍꯣꯏ꯫ ꯑꯩꯈꯣꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯝꯈꯤꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯣꯟꯗꯨꯅ? ꯁꯤꯗ ꯂꯩꯔꯦ꯫ ꯑꯁ ꯍꯨꯃꯥꯡꯅ ꯃꯔꯣꯜ ꯑꯃ ꯁꯧꯕꯅꯤ꯫ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ꯫ ꯊꯥꯔꯤꯛ ꯏꯁꯤꯡ ꯁꯣꯛꯅꯕ ꯀꯣꯟ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯂꯝꯃꯤ꯫
ꯊꯥꯔꯤꯛ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯄꯗ ꯃꯤ ꯑꯃꯒꯤ ꯃꯁꯝ ꯊꯦꯡꯅꯔꯛꯏ꯫ ꯏꯃꯥ ꯀꯩꯅꯣ ꯁꯤꯕꯣ? ꯅꯠꯇꯦ ꯁꯤꯕꯨ ꯁꯝ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯁꯤꯕꯣ? ꯍꯩꯁ ꯍꯣ ꯇꯥꯆꯧ ꯇꯥꯆꯧ ꯑꯣ ꯇꯥꯆꯧ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯇꯥꯆꯧ꯫ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯕꯅ ꯃꯁꯛꯇꯤ ꯎꯕ ꯐꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯁꯝꯁꯤꯡ ꯑꯗꯨ ꯈꯔ ꯇꯥꯎꯈꯠꯄꯗꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯈꯪꯂꯥꯎ ꯂꯥꯎꯕꯗꯨꯗ ꯑꯆꯧꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪ? ꯀꯩꯅꯣ ꯅꯪꯅ ꯈꯪꯒꯧ ꯀꯧꯔꯤꯕꯗꯨꯕꯣ? ꯇꯥꯆꯧ ꯇꯨ ꯀꯩꯅꯣꯝꯃ ꯂꯩꯔꯦ, ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯦꯅ ꯇꯧꯕꯅꯦꯕ, ꯑꯗ ꯇꯨ ꯀꯔꯤꯅꯣ ꯁꯤꯗꯤ? ꯉꯥꯏꯈꯣꯀꯣ ꯑꯩ ꯌꯦꯡꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯆꯧꯕ ꯇꯞꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯊꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯆꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯔꯤꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕ꯫ ꯑꯆꯧꯕ ꯄꯥꯈꯠꯅ ꯀꯩꯅꯣ ꯁꯤꯗꯤ? ꯏꯃꯥꯅꯤꯅꯦ ꯁꯤꯗꯤ꯫ ꯏꯃꯥ ꯁꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯤ ꯏꯃꯥ ꯃꯤꯠꯇꯨ ꯄꯥꯡꯉꯣ ꯏꯃꯥ꯫ ꯊꯥꯔꯤꯛ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯇꯥꯆꯧ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯁꯤ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯗ꯭ꯔꯕ? ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯣ ꯁꯤ ꯏꯃꯥ꯫ ꯑꯆꯧꯕ ꯃꯃꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯄꯝꯈꯠꯂꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯅꯆꯥ ꯑꯩꯅ 이마기 낭들레이르는 만나 이마문 세나만 가멍지 이마 밑바고 이마 다서 이마세 그거 다서 asawuna ima nasasigasidi ningamdabna pit thalida ko ima sumangna mayam kapna lawnaba tawribadu tarduna memthoi imungdagi thoraklame ure mayam aduna tawribadu memthoi angakpaga loinana tapna manemda yenglaga changlaklame ima kaidoragi ima si mitpango ima memthoi ima se ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯧꯗꯨꯅ ꯏꯃꯥꯁꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯦꯝꯊꯣꯏ ꯏꯃꯥ ꯅꯃꯧ ꯂꯥꯜꯂꯦ ꯏꯃꯥ ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯕꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯃꯧꯕꯨ ꯋꯥꯔꯧꯕꯔꯣ ꯏꯃꯥ ꯊꯥꯔꯤꯛꯅ ꯏꯃꯥ ꯅꯆꯦ ꯑꯩꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯅꯣ ꯑꯩꯒꯤꯗꯤ ꯏꯃꯥ ꯈꯛꯇꯅꯤ 이마 레트라버디 이 까나글리아 와이바도 이마 이마나 이게 뿜나막네 이게 바바타 뿜나막 딱비타 미리비 이마나 아차이부터 독도는 젤라버디 이 그마이를 레요 아이바도 이마 이 그마이를 레요 아이바노 이마 이베마 Ibunggi bema, nabong ngasiti mikap thokleni. Imana ibu asauba parama tamiramne. Ibungse ningamdabna pit thalini bema. Memthoi na ima namongda dukyamna warawdaga karigi imana haijibano ima. Namogi asoiba ranmada imana takpi tamiramlabadi. Namogi phattaba lamchat ase semdok saramganida ko ima. 이마, 나자 아이의 뽀뽀나 이마기 타와이 타나 보일라바 이마나 학상감리 할다 까리수 이행들 레이기바 나자 이세 과이득이 팟다바 나자니 아이디 마복 쿠딘다 빠뽀가다바니 이라우나 마뽀 파르바 이세 마시니 닝감다바 마ям가 로이나나 흰기바 타바니 이마 나자 이나마 이마시오 무타우독비요 이마 나자신나 팟다바다기 나사생이 세바 방다나 이마는 타와이 타크라바고 나사생이 타모이나 이마부 능시바디 마싱 팅감다나 능시바네 이마 나사생이 만학다 목달라쿠 이마 나나 목달라쿠 이마 맴토이나 이마 나모기 이라세 아목당학 피라모 이마 나모란세리 이마 Ini imabu minayruba. Mau oiraga. Mau magilichat-chat ba. Manimgi siba tonging nabi.
ꯆꯅꯥ ꯂꯨꯄꯥ ꯁꯦꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯂꯦ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯦ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯦ ꯃꯌꯥꯝꯗꯣ ꯃꯍꯩ ꯀꯧꯗꯨꯅ ꯀꯞꯅꯔꯛꯂꯝꯃꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯐꯅꯅꯕ ꯉꯥꯡꯕ ꯆꯩꯕ ꯇꯧꯈꯤꯕ ꯃꯇꯝꯗꯗꯤ ꯀꯅꯥꯅꯁꯨ ꯊꯑꯣꯏꯅ ꯂꯧꯈꯤꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯈꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯛꯏ ꯃꯁꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯒꯤ ꯍꯧꯅꯁꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯉꯁꯤꯗꯤ ꯊꯝꯕꯥꯜꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯁꯤꯗ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯅꯤꯡꯉꯝꯗꯅ ꯀꯞꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤ